Matam kuina lambi sembidabagi mayokta Imphal Yairipok lambi ngasidagi lambi thingbagi khongjang changsinba hokre. Khongjang asiga mari lenina All Kongba Road United Clubs Organization ki co-convener S Surjitna lambi asi tahi kayagi mamangdagi sembidaba haiduna mari lenaba department kayagi thawmi sing unaduna kayarak haizaruraba tungda hogiba chahi ki May 3dagi semba hawrakhibane adubo May 3dagi hawrakhiba laibak thiba irang asena maramoraga thabak ase lepkhibane masigi makha tarakpada amuk khanna sembinaba mari lenaba singda hairuraba Masi fauba sembidana leirakpani haina fongdokhi. Jene le jaba famasi koigi kongba thong hek mathang makdani ngasi haiba sigi kongba dagi hauraga koigi Yairipok phawbi lambi asi matam kuina koigi lengangna semjin bidana thamlakpana maram orakanda haiba mafamsida Yairipok kongba dagi hauraga Yairipok phawbi jaga sida leiba khundaiba praja sing adigi school chathok chasin Delhi saliba sing sida thengnaiba awaba khudong chadaba idi lambi sida phatrabarina chatpada phul thangwagi dongta kanda laikhom thokpagi siguma mayam sina koi sangna khangna wana laba para singjina ngasidi koi hariba lambi si koi semjan diba fawba koi makhata na praja miyam chathok chasin tawba yaroi haina thingjanbagi mami aduni homa sida koi ngasi bo huji bokta koi atopa essential service lakpa degi school gi lakpa sing bak yauna loina mak thingjanuna mafam sida phawduna Yairipok phawba haita hajabta Yairipok phawba lambi sing asi semju phawba koigi lambi chathok chasin tawhalawe haina lekai sigi koigi club koigi nahar sing amadi imam mara pabe sing mayam tholaktuna thingbagi mami aduni khone hoju perform bi rasi hiram sigi matangda koigi mahom sida koigi lebiram koigi club ki koigi sinau sing dagi akupa pawdam khara lawminasi labaktiba thokdok koigi koki amasung maite yani gi marta thogliba irang asina koi lambi ase semba lepkhre leblingai charakta koi lambi sisu phagattaba yadabanina koina kanna tangnajabadagi nervan sema amasung works minister na lambi asibu August adagi amuk anagona semnabagi ayaba pibiraga ngasi sik semba khara khajik semba hobiragiba mayamna ubirabasi adumana semba horaga sangkraba matam sei ama muksida contractor sina yamna momarin tadana amasung matat suninga suba suninga tokpa magi thabak kujuna ngasi nageta tariba praja singda adugi matik awaba mayokna halle asigumlaba awaba mayok nari nabasi kok naba koi mari le naba department contractor masa da koi anabon works minister jo koi thamina dana kyarak takselaba phawbuda lambi je fazana semak taba amasung yamna thuna loisan nabagi mami uraktabadagi akoina nahan tang 30 tagi tang 30 panbogi manungda lambi asi athubada sembiraktuna koi praja sing awaba je kon bitagade akan khongjang changjel ladagani na akukuna lauthok chagibagi matungina koi simra lambi thimai khongjang asi changan jarakpani asumna kona lambi thibagi khongjang asi changchalaba phawbuda kogi mari lenaba singna mana matunda tabiraktradi akoi akukona konba jaga singda school college office amasung mai ising phawba loina thingjinduna akoi akanba khongjang kya changchalakani aiduna koi appeal tawjabaga loina yamna thuwa matamda matongi manungda lambi asibu mapung phana semgat piduna nayata tariba praja singna thengnari awaba se kon biu aiduna kurko gi saitagi appeal tawjari Khunja sing abadi berai bai bi sing na fongdorakpada hairiba lambi asida ngasi fawbada accident masing thingamdana thokre miyoi kaya abana soinai hankre amate miron binupi kaya dasu thoganingdaba thodok kaya su thokre maram asina ngasi dagi hauduna chathariba lambi thingbage khongjang asi lebak meyamda awaba pibanate meyamgi punsi kanaba khonabani haina fongdokhi lambi thingbasida akhoi soroksi semjarage natraga lambi si semjarage haibagi ayabedo piraktriba phawba akhoi ngasi gi khongjangse matam kaktana adum thingjagini haibagi wafam si thamjage loila na akhoi ngasi akhoi gi apunba meira paibi amadi sangsal leiriba
mayam sinasu akurkogi isininaw mayam sinasu aikoigi sideda support tawnaraga loimak amata oina unity ama oina akoide sangsalakpani ama boiro sarkar gi maikaidagi su lambi se phatre haibagi miyeng sangsan biyu haina aikoi thamjage loilana asideda irang tawri manung sideda emergency da ana ayek leiriba mayam jeba karma thoi bisingse sideda hena awabasu oi aduga ana ba ayek pa digi delivery case tagi oi yamna khoi khudong sadaba ama oi basu khoi thengnare aduga ana ayek ko khudong sadaba nate accident hoktana mapunsi to ko disable loidana leiba kongai am su yawbani lambi sida khudong thiba nangmudagi aduga leiriba lambi sida leiriba sininaw se adugi matikne saliba lambi se andro dagi lai thiam dagi lai ani sida loimak laiba pol lambi sida aikhoi gi isinaw sanariba mayam se sida su loimak unarabani adagi athuba hadi emergency ki oiba port sideza laiba port sidei karino habado khangbi da tagadi aikhoi matam sangna sembiroi hai tagasu adum aikhoi chathagini habagi wafam se aina mayam gi wafam da thamjage ko bazagi yenga mayam gi sapte mayam gi yenga deba kam gi yenga lambi ji thinging deba segna akoni thing lambi ji lambi thing bani lobugi no baramti prachigi lambi sapa matam da nong ching churum matam da baza kayam accident thoktana miyo be pusi bikhamna ki be yaure leitabla yaure asokpan ke yaure disfigure obe yaure aduna lambi se koina thingmudina te miyogi minungsi punsibu kallaga punsi se kallage khanbe matung da khoi gi lambi se thingmagi tarokpane ba sen men gari ji lambi direct thingmugum nate ba miyogi punsi kanbane ba khoide sen government su ming changbiu somai Imphal to Yairipok road ke thumba state highway sida amna maru ba dumba lifeline oi ba lambi sida sumana matam kaya khoi ne khangpudagi black topping as yam phajana dum thoi mamang de torome adu hanta ki sei manga gi matung side gi lambi jam phatre manga gi sai gi hela pa matung dagi aduna khoi mayam da hajin je khoi gi bamong kambu gi mai ben mayam yaruga sigi lambi je leiba mayam se kan wone ba khoi gi lambi thingi je khoi na haijo de mi bi pusi kan bi lambi ne ba habdi accident ga thoi khoi video dum pu pisa ge na han de jo khoi se jo mi na thu dana lakhom tu dana nong su loi tu re ba adu yaraga de khoi gi government de jo mi bi punsi kan mane na haibi ba kai ngoi na haibda nupi ngangi problem da jo ngangi ki da problem thokpa yawre ba habdi jaking nung thok da dum beu na khangbiro si nupi ngang na ju mayam ma ben su bi kang wona da problem mayam su lai re ba adai khwang na ba khopa sokpo khotpa dum mayam ju problem lai re adu si gedang haijaraga mayam nu chukitang lambi chukitang tu na sembina ba naksing jare Imphal to Yairipok road se sidai sida soklai ba mayam je nupi angang da natana masai hida sopan kaya ma khoi chatpa yadre mapan thokpa yadre sidagi hen toktana akhoi puna mangna wari si mathak sida nungai ba yaithaba ina khunba mantri mandad gi gari ngatani da saka ngatani sida thauri je yada bam ta yaude masai sida moi gi achau ba gari thauchalaga akhoi gi lambi je hena soi moi da gi nong khara thada biram haira jo akhoi gi achau ba mathak dai biyo khara tawbiyo haiso akhoi mathak taibiyo moigi mathak to mantri mandol ngata puthore aduga moina gari mapolama akula to ma sembira manatamna akhoi di moi gari se chalening dadana ahing taibangda bim ma chau chau pupu leise akhoi tasena chalening dadana akhoi parjajina thoga akhoi lamde akhoi na ban tawjabani masigi maraksida penda bigi penda bangakta leirabani na akhoi moi gari do akhoi usilaktre moina akhoi uside akhoi na moi usilaktre hujikti chatira no sikatani haijaningi je masi haraga lo sanjarag koi hauji koi kongma tu koi Yairipok phawgi lambi koi akurko club amadi mayar bai bi imaibel sing thing libang asigi pan asigi mari le na hari lambi asi aduki matik phibam sokpa amadi noi taba ma khudong thiba kaya mayong na badagi mari le na ba lainga pai riba sing da koi gi hanjan lambi je semina ba haijara ba matung adagi strike kaya ma koi gi chathara ba matung da koi gi haugi ba sahi gi Megi tarik ahum dagi lambi je semba hauragani haiduna semba hauraba lambi amani adumakpu koi laibak thiba koi kangluki irang damase thokiba me ahum dagi thokiba irang aduna maram rakanda lambi sembasi amukhana lepki aduga lepkhraba matung koi gi praja singsina amukhana haijaba dagi haiba mamang sahi gi August thada amukhana semba khara hawalam laga amu mapung phana loisandana koi gi matek phibam sadana Thambiram badagi hairiba khongjang asi makha chatharakpani haina thoi club ki maikaidagi amadi Manipur imal besing ki maikaidagi phongdok pirei amadi hairiba lambi asida koigi
accident thokpadagi mi kaya khudong thiba khoi disable oidana makhong tekpa makhut tekpa yauna khre amadi anaba kaya pukhalakpa khoi delivery gi pukhalakpa khoi pi singda khudong sadaba lambi sina jacking marang kaina leiba ko mayam leibana maram morakanda khudong sadaba mayam ama misi minadagi hendoktana suguma mayam ama thokibisina maram morakanda hairiba jaga sida tariba praja miyam sina hairiba khongjang asi changsilakpani haibagi wafam aduni thambiragibisi हिरमसिगी मतंग द वीडियो जर्नलिस्ट लोया ग लोइना पाउदम जरेबा बिश्वजित ओइनाम ELITETV न्यूज़ इरेलबुंग